Kangla gi pukhri da nupi gi asiba haksang ama tawtharakle haide leingak ta yawbo mioi khara kauraga meeting tawbani peace talk tawbana te haina MP Lok Sabha angomsa bimol na phongdokhre New Delhi da pangthokiba Meitei Naga amati Kuki MLA singi oiba apunba mifamda NPP MLA ama phaw hairaktaba ase ikaiba phawi haina Yumnam Joy Kumar na phongdokhre asiguma phiba masida NPP na BJP government asibu saugatlaga laikigadra haibasi asamu wahang ama oiragle haina phongdokhi Meitei Phurupu scheduled tribe list salhanaba yengsenba haure haina Union Ministry for Tribal Affairs Sri Jual Oramna phongdokhre Kuki jo manungda yanadaba mapan thorakle UP amasung KNO gi ming sijinaba condemn tawi haikre haukibo October 13 da Aaron Kipgen amasung Dr. Silent Anina United People's Front UPF amasung Kuki National Organization KNO gi ming sijinaraga Kuki Jomi Margi MLA sing Ministry Home Affairs na October 15 da New Delhi da Naga amasung Meitei MLA singa wari sanabada yawnaba appeal tawkiba adubudi thagale adubo Kuki jogi mihut singna wari sanabada saruk yaba haiba asida Kanglup singa sigi apunba demand oriba separate administration legislature gi khudong chaba leiba union territory ama pibina ba demand adugi ahongba tawdana wari sanagadabani haiba phireb lawduna leikrabani asigumba phireb ama lawduna leiba marak asida Aaron Kipgen amasung Dr. Silent Anina stakeholders sing tanaramdana amadi khanghalamdana UPF amasung KNO gi ming sijinaraga ngai hak laitana serol thokpa ase akanomong da condemn tawi haikre ngarang Delhi da Union Minister Amit Shah yauna Meitei Kuki amadi Naga punna Manipur gi issues ke matangda awangma thaki wari sakhe baduda Bangal gi representative amata yawhandaba ase nungaite haina amukok ki president SM Jalal na phongdoragle Arunachal Pradesh da state sarkar na Naga gi ming sijinadana ba wareb lawkre Arunachal Pradesh sarkar na state asida official oina Naga haiba ming asi sijinaba lepnaba wareb lawkre thawong asibo global Naga forum na akan mumung da yaning da phongdoragle